Channel asigi maikaidigi ahanba maktada mayambu ikoknona khuramjari. Ngasisu channel asina nungairaba wari amuk puduna lakjari. Ngasi puzarakliba wari asigi mamingdi thabal manganda Lairembi onbanu wari asibu thabirakpina Echanbi Mangang. Numidang wairamgi matamni Yaipharel pat isitpa amagi nga phaba loiraba matung aphaba nga khara puraga mayumlomda lai. Mamanaba kharasu pulap punna nga phaba chatnubani makhoi pumba mayum yoduna leihori. Yaipharelna khara lapa maramna mayum yoba phawba lambi adu mathanta chatli. Mana adumna lakpada leikaigi makhoigi marol oiba nupa amana hairi. Yaipharel su kauraiba maikai aduda yenguna khumi. Hao nga phaba chaluriro. Au kanagi isiki ngasi ine tharo khoigini kayam pharke yengene asi hairaga Yaipharel gi tungol adugi manakta changsinduna ngasing adu yenglaga hairi. Yamini esidi nangna tum chalido sumaina sum nungtigi phabro numitugi daw haiduni ngasidi kharsu yambani hayeng khai ine tharogi isitpado ekhusi yogi yaroidro ine tharogi dudi ngasi khon bloiri hayeng amu moina khara mallaga lusinba yarani mathangi satpada ai hawraki soidana hawroko Yaipharel hawraki ado nang abokna laktribana thongana lepaga lai hawbani ai adu haige tawbani nangi nga oni yenga lairi ha adudi ai salagi hayeng amu wari sasiko ai chalehe asi hairaga Yaipharel adu chatkri mamanaba adusu Yaipharel da hairap yengnamlaga magi chatpham thokpa lambi aduda chatkri chahi 13 ki pakhang machani mapana nganna laikhidri chahi nauna lukra oihoraba mamagi punsigi khanduna mayam changduna mamasu mayum panhankri mayum palaba matung Yaipharel lauba lakpada Yaipharel tawriba singdu gyan khara taraba kawbanina mamagi manakta chatlu haiba yadri mama adusu upai leita kaptuna chatkibani asumna nauna mama mapa kaina khraba matung mapuga mabokkana yoklakpan Yaipharel mapagi machin manaw ani suna leiti matam kharagi matung mapu adusu yuna hatkri maangna hauzik lairiba asi mabok hanubigani Yaipharel magi thongal lom tamna chelai mabok asonbina chaisu amaga masubu ngaiduna leirami Yaipharel mabok kinak yawraklaga chalakpagi waraduna sormapi holaga lei magi matau adu ubada mabokta thot leina nungsi mijaida sairei isu thoiba karigino chile ibadubo tapna lakpa yadabro isubu abokna asom ngairiba sidi Yaipharel ngangliba adu khumdabi sordu kafet holaga mana pharakpa ngasing adu mabokta yenghanduna hairi bubo yengudu ngasidi nga yamdra yami isu thoiba hayeng khaidine chatlanuko isu wagani bubok ithanta isu yawdana leibase bubok nungaite bubo ngasi khonba loire hayeng khaidi chatlaroi ado bubo changase ai lekho mayamse amda samthoki la asi hairaga makhoi ani imungda changlei Yaipharel pokrida iru maithaduna masama u chamthoklaga chakhumda amuk chak thongi mabok su yawi mabok amadi masudo harau chak thongminne Yaipharel pharakpa nga adu khara khaidoklaga mabokna hauna thonglaga anidu chaminari adugi matung kolik adusu pulap loisinminne aduga Yaipharel na pharakpa nga sing adu kharaida ningthina sandoktuna yairi makhoi animak mai hauriba phunga adugi koibada phammi Yaipharel na mabokta yengduna hanglei buba nganu yendo masinjak thakpiba natro tha buba adudi wari lirase Yaipharel piklingaidagi khwaidagi pamjaba asi magi mabokna mangonda wari libani phungagi akoibada asumna phamlaga wari liba chak ngaina wari liba aduga tumlamdaida mabokna konduna tumlaga wari liba asini hauzik phauba mabokta wari adumak lihalli tathot leisu masunupada yengduna hairi liragi wari dubu karai yokre ngarang haurakpada adum loikreda Lairembiduna hingsabida ising hejiluba adudagi sap sonkre aduda lepkre isu thoiba wari liba hauragi munna taroko
ꯑꯗꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯣꯏꯕꯗꯒꯤꯅꯦ ꯈꯨꯗꯤ ꯊꯤꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯒ ꯂꯥꯛꯄ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯍꯩꯖꯤꯜꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯑꯐ ꯐꯠꯇ ꯈꯟꯗꯅ ꯑꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯒꯤꯗꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯄꯅꯤ, ꯃꯥꯒꯤ ꯄꯤꯕꯝ ꯊꯣꯛꯄ ꯄꯤꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯁꯣꯏꯔꯕꯗꯤꯅ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯣꯏꯈ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯁꯤ ꯉꯥꯛꯄꯤꯔꯒꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯌꯥꯅꯕ ꯇꯥꯏ, ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯄꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯃꯇꯝ ꯆꯨꯞꯄ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯗꯕꯅꯤ꯫ ꯏꯆꯝ ꯆꯝꯕ ꯏꯁꯤꯡ ꯍꯩꯖꯤꯟꯕꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯁꯥꯞ ꯁꯣꯜꯂꯝꯃꯤ, ꯀꯔꯤ? ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯕ, ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯁꯥꯎꯍꯟꯕ! ꯍꯦ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛ ꯑꯩꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯛ ꯉꯛꯆꯥꯎꯕ ꯑꯩꯕꯨ ꯁꯥꯎꯍꯟꯕꯒꯤ ꯅꯍꯥꯛ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯗꯕ꯭ꯔꯥ? ꯍꯦ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯁꯤ ꯄꯤꯔꯤꯕ ꯁꯥꯞ ꯑꯁꯦ ꯂꯦꯝꯅ ꯃꯥꯡꯉꯣꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯜꯂꯅꯨ, ꯅꯪꯒꯤ ꯅꯁꯥ ꯄꯨꯝꯕ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯅꯨꯡ ꯑꯣꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤꯗꯤ ꯐꯪꯈꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯟꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯇꯥꯔꯛꯄ ꯄꯤ ꯑꯗꯨꯅ ꯃꯁꯥꯗ ꯊꯦꯡꯕꯗ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯈꯤ, ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯈꯛꯇꯗꯅꯤ꯫ ꯌꯥꯏꯐꯔꯦꯜ ꯃꯕꯣꯛꯇ ꯑꯃꯨꯛ ꯍꯪꯉꯤ, ꯕꯣꯕꯣꯛ, ꯑꯗꯨꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯌꯥꯅꯤ, ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯥꯔꯛꯄ ꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯊꯦꯡꯂꯕꯗꯤ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯤ ꯑꯣꯟꯒꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯤꯍꯧ ꯑꯁꯨꯛ ꯆꯥꯎꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯅꯨꯡ ꯑꯣꯜꯂꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯗꯃꯛ ꯀꯔꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯄꯤꯔꯥꯡ ꯆꯦꯟꯊꯒꯅꯤ? ꯕꯣꯕꯣꯛ, ꯕꯣꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯑꯁꯦꯡꯕꯔꯣ? ꯑꯗꯨꯗꯤ ꯈꯪꯗꯦ, ꯕꯣꯕꯣꯛ ꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯂꯤꯔꯝꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯏꯁꯨꯅ ꯑꯗꯨꯕꯨ ꯍꯪꯂꯤꯕꯗꯨꯕꯨ? ꯁꯨꯝ ꯍꯪꯕꯅꯤꯗ ꯕꯣꯕꯣꯛ, ꯊꯦꯡꯉꯦ, ꯇꯨꯝꯃꯁꯤ꯫ ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯕꯣꯕꯣꯛꯅꯦ ꯏꯁꯨ ꯁꯨꯝꯕꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯅꯤ ꯌꯥꯏꯐꯔꯦꯜ ꯃꯕꯣꯛꯀ ꯉꯟꯇꯥ ꯍꯧꯒꯠꯂꯤ꯫ ꯌꯥꯏꯐꯔꯦꯜ ꯃꯥꯅ ꯈꯔ ꯂꯣꯏꯖꯕ ꯌꯦꯟꯁꯤꯡꯗꯨ ꯃꯆꯤꯟꯖꯥꯛ ꯊꯥꯔꯤ꯫ ꯉꯥꯅꯨ ꯃꯔꯨꯝ ꯀꯣꯟꯕ ꯑꯗꯨꯗꯤ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯔꯒ ꯁꯨꯃꯥꯡ ꯑꯗꯨ ꯑꯃꯨꯛ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯇꯩꯊꯣꯛꯏ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯕꯣꯛꯀ ꯄꯨꯂꯞ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯩ, ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯕꯣꯛꯀ ꯅꯨꯡꯊꯤꯜ ꯑꯗꯨ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯌꯥꯏꯐꯔꯦꯜ ꯉꯥ ꯐꯥꯕ, ꯀꯣꯡ ꯏꯁꯤꯠꯄ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯕ ꯈꯨꯟꯒꯤ ꯁꯅꯥꯇꯣꯟ ꯀꯧꯕ ꯃꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯅ ꯂꯝ ꯑꯁꯤ ꯌꯥꯏꯐꯔꯦꯜꯅ ꯆꯥꯎꯗ꯭ꯔꯤꯉꯩ ꯃꯥꯅ ꯂꯧꯍꯧꯅꯕ ꯐꯖꯕꯤ ꯂꯣꯟꯗꯥꯗ ꯑꯗꯨꯝ ꯍꯥꯏ ꯃꯕꯣꯛꯅ ꯌꯥꯗꯦ꯫ ꯁꯅꯥꯇꯣꯟ ꯑꯁꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯨꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯋꯥꯠꯇ ꯄꯥꯗꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯩꯕ ꯏꯃꯨꯡꯅꯤ꯫ ꯋꯥ ꯑꯁꯤ ꯇꯥꯔꯗꯤ ꯌꯥꯏꯐꯔꯦꯜ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ ꯈꯪꯕꯅ ꯃꯕꯣꯛꯅꯁꯨ ꯌꯥꯏꯐꯔꯦꯜꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯗꯨꯒ ꯁꯅꯥꯇꯣꯟꯁꯨ ꯌꯥꯏꯐꯔꯦꯜ ꯂꯩꯇꯕ ꯃꯇꯝ ꯈꯜꯂꯒ ꯂꯥꯛꯏ꯫ ꯉꯁꯤꯁꯨ ꯁꯅꯥꯇꯣꯟ ꯌꯥꯏꯐꯔꯦꯜꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯔꯤ꯫ ꯏꯃꯥꯕꯣꯛ, ꯌꯥꯏꯐꯔꯦꯜꯅ ꯑꯁꯨꯝꯅ ꯊꯕꯛ ꯆꯠꯄ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒ ꯏꯃꯥꯕꯣꯛ ꯈꯣꯏꯒꯤ ꯂꯝ ꯑꯁꯤꯁꯨ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯒꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯅ ꯉꯝꯕ ꯈꯔ ꯄꯤꯖꯔꯒꯦ꯫ ꯌꯥꯏꯐꯔꯦꯜꯅ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯄ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯃꯥꯁꯨ ꯌꯨꯝꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯂꯩꯖꯁꯅꯨ꯫ ꯁꯅꯥꯇꯣꯟꯒꯤ ꯄꯨꯛꯆꯦꯜ ꯃꯕꯣꯛꯅ ꯁꯦꯡꯅ ꯈꯪꯉꯤ꯫ ꯃꯁꯨ ꯃꯕꯦꯟꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯅꯕ ꯐꯖꯕꯤ ꯂꯣꯟꯗ ꯍꯥꯏꯕꯅꯤ꯫ ꯃꯕꯣꯛꯇꯨ ꯃꯤꯑꯣꯏꯕꯅ ꯐꯠꯇ꯭ꯔꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯪꯉꯤ, ꯑꯗꯨꯒ
Masu machinda yamna fazabi londa hai. Sanaton isuna thabak chatpa asidin aina chalhange haiduna chalhanlibanine. Hayeng wai pakhang pharaba matamda sinpham khudingmak haisinba ado aina thase aigi isu ase araiba angang oiroi aduna magi lam ase mingonda sen piraga sena halli khangladi mana mabok aibu waraubada punsi chuppa warau kibaya mado ai pamdini he sanaton nangna pamladi aigi lam ase sizinno nangna sel piba haibadudi haiganu madu ai kaya pamdebu nati imabok na wakhalana khali aina haibadi imabok khoigi mating pangjagi haibani Sanaton imabok na wakhalana khanba leite ko aduga isu ibendi hauzik phawbagi oina mating darkar oidi hayeng kon imabok na nangi nating soidana hairake hauzikti aisu mapangal kallini Sanaton upai leite sauningbasu phawi adubu uthoktabi chatlukigi hairamlaga thori mana chakhibaga mabok aduna wakhalda khali oh onthokna mabuk loida isu nupa ama leiriba asi phawba bamitna karam libanine nupiga oiramladi ekhoi se kari oini ai khanbada loksinga thokteda asumna hanagi matawgum numidangi matamda masumabel chak thongduna chari ngasidi tha yamna phai aduna masumabel adu mapanda thoktuna phamli aduga wari sari bubo ngasi tha yamna phai aduna lairembi ado migi maongda amu olamani ko tha phabanina lairembi ado nungi murti oiramnaroi ngai hak tumena lei madudagi mabok aduna tapna kauri isu thoiba yaipha asumna maming amukta kaudi Yaipharel asuk kuina leirakpa asi magi mabokna ming mapung phan amukta kaudri Yaipharel tapna khomlai kai hage bubo isu thoiba matam chukpada leiriba kharasina penthokpa leiba tangadabani migi pota hinsin loidabani asi haidana migi mateng loganu haiba nati isu mitna karamba haibase yamna phattabani hoi bubo isu thoiba matam chuppada mi bune nuksina khalu mi ama hektaga oirasu yegnaba thamba yade khatna chainaba ase bubok pamdi ko adubu mi na nangi chaklukti mulhanganu Yaipharel wangangdana tuminna lei mabok aduna makha tare isudi abokna haiba inbani gyan tabani loksing watabani pangalda lamba leitabani abokna haise nang gyan taw ko isu thoiba bubo ngahak amuk tumin lei Yaipharel mabok to onsinduna hanglai bubok na haiba lairembi duna leiba maphamda amuka hairu mabok adu masuda nokfe tawna yengi magi masu asi matam pumbada wari aduge wakhal khanduna leiri haibasi mabokna khangkhre nokfe tawna hairi Lairembi aduna leiba maphamdo akoibada u hoba mayada pukri leiba surungi nung leiba lei kaya makal suna satpa pukri adugi mayada thambal chama nipan satpa aduga Lairembi aduna surungi nung adugi manak nakna hoba ujaw pambi adugi marak aduda leigadaba Yaipharel wa amata haide ama oina hairi bubo tumurase lao asi haiduna Yaipharel maboka punna changkhri mathangi ayukni Yaipharel wai sitlingai laikai nupa makhoidagi khara ahal oiba nupa ama laktuna mangonda hairari Yaipharel aikhoi baba khoi umangda ujaw yanaba chakani nang lakada boiradi chakngana charga lau haiduna pabana hairakpagi lakpani ado nang laktoiro tacho nochu chatoiro chatoine tacho ai bubok tam thanglakige hoi adodi hango ado nang chatoi already ganai khoi lau ko nakhoigi namanaba mayam amasu yawi aikhoi mayam chatkadoine asi hairaga nupa adu chatkhri Yaipharel tawriba thabuk adu loisilaga mabokta wa adu tamli mabokti wa adu kaya yaningde adubu Yaipharel na kanna haiba aduda yaroi haibasu ngamdri mamanaba mayam amasu yawgani hairi asida chatlu haiduna haidokri
Masigi matung Yaipharel chak thongduna chakyong puraga ngasai gi nupa adugi mayumda lai. Maboksu mabu thilai. Mabokna Yaipharel bu ningthina sinari. Asumna makhoi khara lai. Yaipharel mamanaba khara yawi. Asumna makhoi umang manung khara changlaga uzang mayam hauba mapa aduda laktuna umangi lairembi adubu khurumlaga u yanba hauri. Asumna u ani yanba phobudi loisilai. Yaipharel su u kanna yali. Matang asida umang adu nong na pumamam silai. Makhoi sing adu thabak thuna loisili. Ngahak lairaga akanba nuksit ka yauna nong haithari. Makhoi mayam punna lai. Danja aduda napi marakta lamhui khara maya higatba adu makhoi na uri. Masidagi makhoi masen kiba haunari. Tumin laine. Adubu lamhui sing adusu mapi marudagi thoglai. Masidagi makhoi gi thokpa lambelda chenakri. Yaipharel mamanaba kharaga cheli. Pakhatpada sulori masado. Asumna makhoi amasu maikai salai khangdana chelai. Mari chatpa napi ngakta thadaba mafam ama hek changlakpaga Yaipharel adu kuti thiduna turi makhong adu su sokle. Mamanaba sing adusu hanna fogo yengdana masa kanjanaba chenkri. Yaipharel upai leiti. Lamhui sing aduna yaurokringai nung achauba ama lairiba adugi manakta lumduna lei. Lamhui sing adusu mangda steliba mi sing adu tanabada hanna phaubu yenglamdri. Asum tawna Yaipharel mathwai phaubudi hinghauri. Lamhui sing aduna chenkhiba aduda Yaipharel chelubagi wabagi sor chauna holi. Masa pumba nung atuda nga tharaga awaba adu handoi. Yaipharel adumna ngehak lairaba matung makhong adu naba kanna hinsilakpadagi sor ningthizana holaba matungda makhongda amuk yengi. Tingkhang achauba amada khongpakta thinmani. Isu kaya ama thokli Yaipharel nabada suloiri. Makhongda yuriba tingkhang adu Yaipharel lakthoknaba kanna hotnai adubu ngamdri. Kanna selakpa aduda khangnet netpa oibada khara manung hanjinkri. Nabasu yamna nari. Yaipharel mamit mana chichit uisilaga tingkhang adu satui. Phana sangna manung changnamle. Yaipharel nabada lori tingkhang adu satpada tingkhangi matek amasu khongpak manungda leihauri. Adubu madu ama satkiba oibada Yaipharel sor khara hondoi aduga ngehak pothai. Ngehak potharingaida ngasai makhai churamba nong adu su lepkri. Ngehak potharaba tungda Yaipharel mayumda chatlagi haiduna nung aduda sauraga haugalei. Adubu makhong adu lepa ngamdri. Aduna amuk phamtharai. Matamsu asum thengsilai. Makai salai khangdana chelakpa oibana lambisu kadaidano kadomdano haiba mahak kharisu khangdri. Yaipharel mabokpu yamna ningsingle masasu wari lambisu khangdri makhongsu soi. Manung hanjinba umang asida mathanta sungairi. Yaipharel hauzik kari tawni haiba khangdri. Makhong asida yaradi siba changba lambi thikiba yabani adubu makhongsu lepa phauba yadabana adumak potharaga leiri. Nung aduda nga tharaga mabokpu ningsingduna potharingai wabaga kaiga ngahak tumthakri. Yaipharel mana tumliba adu lengba dawna tawrai. Adumna tawba aduda Yaipharel mikap thoglai. Mamitu uirung pangthoklakpa matamda kuchu kumen tanaubi. Nupi amana mabu yengduna lairami. Yaipharel ikhang-khangna haugatli aduga lepkhatnaba hotnai. Adubu makhongdu amuk kanna naduna tapna amuk phamtharai. Nupi aduna Yaipharelda hairi. Kari maram laibagi mafam asida lakpano. Kanano nangbo yengbadasu yamna angang oina uri. Yaipharel nupi aduda yengi. Masak adu angang yamna mali. Setliba phizol adudi taibang mi amagi phizolga khara khetnari. Yamna machu thokpa phizol seti Yaipharel mabukta khalli. Chahidi aiga lenga oiramgani wa ngangbagadi bubok tawna ngangini. Machinna thokna amuk hairi. Ai lairi nupi nangna mafamsida kamai leiramiba. Hingsabiro nangbo ai sagi kaina tawrakanu ko. Nangbu kanano? Nang kanano hana hairu. Umang asida nathanta taraba. Siba phauba yaraba matam asida nasabu lolaga kai kanabano. Aingonda sengna hayo. Nangbu kanano? Aigi ming Yaipharel kawi. Umang asigi nongchup thangba khundagini. Uyanba lakpani. Asumna Yaipharel thokiba thawdok pumba samlapna wari lirami. Wari liba loiraba matungda amuk hairi. Hauzikti ai kanano haiba hairi. Aduna nangi nasa amuk tao.
Nupi adu wa amata haidana Yaipharelgi manakta changsinduna Yaipharelgi asokpa adu yeng. Yaipharel ingak-ngakna adumak hari. Ai kanano hairaga nang kanano hairoidro. Asi hairaga makhong adu lenglakpa matamdadi makhonggi anaba pumba loina faduna leiramli. Adumna tauba aduda Yaipharel mamit laukthooga makhongda yengi. Adudagi ingak-ngakna amuk lepkhatuna yengi. Adubu hanadawna chaina fauba adudi oidri. Makhong manungda tingkhang laikhiba oibana kharadi nari. Yaipharel ingak-ngakna nupi aduda yenglai. Nupi adu nokfet tawna yenglami. Yaipharel makhong adu khara thanglaga yengbada hanadawna chaina phaudri. Khara amuk thuna chatuna yengi. Madudagi uri mafam adu. Uzaw singna akoiba aduda hauri surung amasu lay. Makhal kayagi lay layriba. Adugi mathakta Thabal mangal aduda ningthizana satlaga layriba pukri adugi tharu. Mayamda ubada Yaipharel ingangai. Aduna mana ngasai makai ngatharaga potharamba nung aduna hauzik nupi ama Yaipharel ingangai. Nupi aduda yengi. Warida yaukiba mayam adu astengba tholakpa asida masadu kiba amasu yauri. Maray adu tatli hari. Kaino nang Lairembi Lairembi Yaipharel ngakpana wa adu matat hairi. Lairembi adusu karisu uttaba sakfam amada hari. Nongchup thangba kun asidagi oirabadi aigi wari soidina khangbiramgani. Adubu asumna thoki haiba asimadi kanadasu haidokanu. Kaige Mihau aduk chawba taibang mi ase ai tasengna kise. Nangi awaba adu ubada tasengna mateng pangningba phaudun. Ai mateng pangkibani. Asumna thoki haibasu kanadasu haibigan. Aigidi ima ipa kanasu laide. Aigi abok amakhakka lay. Mangondasu haidokba yadabra. Aina hanjin haizariba asin wafam ase kanadasu haibigan. Ngasidi numitari. Aduna lambi khanglaroi. Ai adomgi lambi take. Adubu numidang asidi ningthina pothabiru. Asumna numidang adumadi Yaipharel chatpada pharak taba laibana chatri. Lairembi adudi ahing tumdi. Pukri mapanda phamduna pukrigi isingna makhongdu chothalaga lay. Yaipharel nakalda phammi. Adubu mahak makhong yanthadi. Anidu wari kaya sai. Yaipharel hingsabi amadi Lairembi adugi maramda wahang kaya hangi. Lairembi adusu khumba yaba pakhum khandoktuna pakhum adupi. Asumna wari sarakpada Lairembi aduda haraubagi sakfam ama uba phangi. Jahi kayagi matungda kanagumba amaga unnaba wari saba phangbada mahakti yamna harawi. Nungti numit khudingi mathanta naitom tabagi awaba nungaitaba kaya Yaipharelda paudami. Aduga miyoibabu kibagi wafam kaya amasu hairi. Nungti numit khudingi ithanda adumak wangangi aduga ithanda taze. Wahangsu ithanda hangi aduga ithanda khomze. Ado ngasidi nang laibanina naitom tabagi awaba adudi kokli. Adubu kayam kuina kokani ahing ama. Haying sulake. Noi miyoiba ase machin yamna thi. Oidaba yamna tawi. Naboka laiba angang oriba nangna ahingda nabok thadok lamlaga aigi inakta karana laktoiba. Yaipharel wa amata khomde Lairembi adu makha tarei. Umang asida ithanda laiba kayada waramgani. Ahing khak nokthi nongmangba ahingda aina kayam wana lelamgani. Nangnadi ai oiramadi nang aigi punsi mahel ase hingba ngamgadra. Yaipharel wahang adugi pakhum mangonda laiti. Asum lairingai chak lambagi Yaipharel mabuk adu khonglei. Adubu Lairembi adusu khangladuna Yaipharel da yenglaga hari. Chak lamadi hayo. Aise ngasi khaktang lakpa aigi atithida chak bizadri. Adubu aigidi noigi adumna chakti laiti. Umangda panba makhal kayagi hairasing ase asi oina mahau tangbiko. Asi hairaga Lairembi adu hogotkri. Aduga chatkri. Ngehak lairaga hai makhal kaya wana semba polangumba amada hai makhal kaya adu haplaga changlai. Aduga Yaipharelbu haising adu pizai. Yaipharel chaklama banina haising adu loina tai. Chana sana Lairembi aduna liriba wari pumba loina tai. Adumna ahing aduma makoi ani wari sanaduna haukri. Lairembi aduna Yaipharelbu
ꯈꯨꯜ ꯌꯧꯅꯕ ꯑꯁꯝꯕ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃꯁꯨ ꯇꯥꯛꯄꯤꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯌꯥꯏꯐꯔꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯥꯛꯄꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯌꯥꯏꯐꯔꯦꯜꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯤ꯫ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯅꯣꯡꯉꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯕꯣꯛ ꯑꯗꯨ ꯆꯨꯔꯤ ꯃꯈꯥꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯨ ꯎꯕꯗ ꯃꯁꯨꯕꯨ ꯀꯣꯜꯂꯒ ꯀꯞꯈ꯭ꯔꯤ꯫ ꯌꯥꯏꯐꯔꯦꯜꯁꯨ ꯃꯕꯣꯛꯄꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯒ ꯆꯠꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯈꯔꯗꯤ ꯌꯨꯝ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏꯐꯔꯦꯜ ꯈꯪꯂꯤ꯫ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯕꯣꯛ ꯑꯃꯗꯤ ꯈꯨꯟꯒꯤ ꯃꯤꯅ ꯃꯉꯣꯟꯗ ꯃꯥꯅ ꯀꯝꯗꯧꯅ ꯌꯨꯝ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯍꯪꯉꯤ꯫ ꯌꯥꯏꯐꯔꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁꯨꯡꯄꯟ ꯄꯟꯗꯅ ꯁꯦꯝꯖꯤꯟꯕ ꯋꯥꯔꯤ ꯑꯃ ꯆꯞ ꯃꯥꯟꯅꯅ ꯂꯤꯈ꯭ꯔꯤ꯫ ꯃꯕꯣꯛ ꯑꯗꯨ ꯃꯁꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯥꯏꯐꯔꯦꯜꯅ ꯋꯥꯔꯤ ꯀꯌꯥ ꯃꯕꯣꯛꯇ ꯂꯤ꯫ ꯃꯕꯣꯛꯅ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯈꯣꯡ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯇꯤꯡꯈꯪ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯔꯦꯜ ꯃꯀꯣꯛꯇ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯀꯣꯛꯇ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯊꯟꯇ ꯎꯃꯪꯗ ꯂꯩ ꯍꯥꯏꯕ ꯑꯗꯨꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯕꯣꯛꯇꯤ ꯃꯁꯨꯕꯨ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯈꯤꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯁꯤꯗꯤ ꯉꯟꯅ ꯇꯨꯝꯕ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯔꯦꯜ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ꯫ ꯃꯕꯣꯛꯇꯤ ꯇꯨꯝꯈ꯭ꯔꯤ꯫ ꯌꯥꯏꯐꯔꯦꯜ ꯁꯤꯔꯁꯤ ꯆꯪꯉꯒ ꯆꯪ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯎꯃꯪꯂꯣꯝꯗ ꯂꯥꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯄ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯌꯥꯏꯐꯔꯦꯜꯕꯨ ꯁꯥ ꯀꯩ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯔꯦꯜ ꯋꯥ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯦꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯌꯥꯏꯐꯔꯦꯜ ꯃꯌꯨꯝ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯕꯣꯛꯀ ꯃꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯨꯝꯃꯤ꯫ ꯃꯕꯣꯛꯄꯨ ꯄꯦꯟꯅꯕ ꯌꯥꯏꯐꯔꯦꯜ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯏ꯫ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯅꯨꯡꯊꯤꯟ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯂꯥꯛꯏ꯫ ꯃꯕꯣꯛꯁꯨ ꯈꯪꯉꯤ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯗꯦ꯫ ꯌꯥꯏꯐꯔꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯆꯠꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯕꯣꯛꯅ ꯆꯤꯡꯅꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯦꯞꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯁꯤꯅ ꯌꯥꯏꯐꯔꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯆꯍꯤ ꯀꯌꯥ ꯀꯅꯥꯁꯨ ꯂꯣꯏꯅꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯏꯐꯔꯦꯜꯕꯨ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯕ ꯑꯁꯤꯗ ꯌꯥꯏꯐꯔꯦꯜꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯏꯐꯔꯦꯜ ꯃꯕꯣꯛ ꯁꯣꯟꯖꯤꯜꯂꯛꯑꯝꯃꯤ꯫ ꯃꯕꯣꯛꯅ ꯁꯣꯟꯖꯤꯜꯂꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯑꯁꯤꯗ ꯌꯥꯏꯐꯔꯦꯜ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛꯇꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯆꯠꯇꯅ ꯍꯞꯇꯥ ꯑꯃꯔꯣꯝ ꯐꯥꯖꯤꯜꯂꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯊꯥ ꯌꯥꯝꯅ ꯐꯒꯅꯤ꯫ ꯑꯗꯨꯅ ꯌꯥꯏꯐꯔꯦꯜ ꯃꯥ ꯉꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯕꯣꯛꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤ꯫ ꯑꯩ ꯈꯪꯉꯤ ꯃꯤꯑꯣꯏꯕꯗꯤ ꯅꯝꯊꯥꯛꯅꯤ꯫ ꯂꯥꯛꯂꯣꯏꯗꯕ ꯂꯩꯔꯗꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯥꯛꯄꯤꯔꯤꯅꯣ? ꯅꯋꯥ ꯅꯄꯥꯎꯁꯨ ꯀꯔꯤꯃꯠꯇ ꯇꯥꯗꯕ ꯍꯞꯇꯥ ꯑꯁꯤꯗ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯂꯥꯛꯇꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯛꯇꯕ ꯑꯁꯤꯕꯣ? ꯑꯩꯒꯤ ꯑꯕꯣꯛ ꯑꯗꯣ ꯁꯣꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯑꯩ ꯂꯥꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ? ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯕꯣꯛꯇꯣ ꯍꯟꯗꯛꯇꯤ ꯃꯃꯥꯡꯒꯤ ꯑꯅꯥꯕꯒ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯑꯩ ꯃꯥ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯉꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯑꯣꯏꯕꯒꯤ ꯅꯪꯕꯨ ꯎꯅꯤꯡꯕ ꯍꯦꯟꯃꯟꯗꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯐꯔꯦꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯏ꯫ ꯆꯦꯟꯊꯔꯛꯏꯕ ꯄꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯇꯩꯊꯣꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯕꯥꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯈ꯭ꯔꯤ꯫ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯎꯅꯗꯕꯒꯤ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯂꯤꯅꯕꯗ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯅꯍꯥꯟ ꯃꯈꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯠꯄ ꯑꯗꯨ ꯉꯁꯤꯗꯤ ꯅꯣꯡꯉꯥꯟꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯌꯥꯏꯐꯔꯦꯜꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯦ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯔꯤ꯫ ꯉꯛꯂꯤꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡ ꯑꯣꯟꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗ ꯃꯁꯥ ꯄꯨꯝꯕ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯌꯥꯏꯐꯔꯦꯜ ꯏꯉꯛ ꯉꯛꯏ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯐꯖꯤꯜꯂꯕ ꯑꯗꯨ ꯐꯥꯎꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯅ ꯇꯩꯊꯣꯛꯂꯨꯕ ꯌꯥꯏꯐꯔꯦꯜꯒꯤ ꯄꯤ ꯑꯗꯨ ꯇꯁꯦꯡꯅ ꯃꯥꯕꯨ ꯎꯅꯤꯡꯕꯒꯤ ꯑꯁꯦꯡꯕ ꯄꯤꯅꯤ ꯍꯥꯏꯕ ꯈꯪꯕꯗ ꯃꯄꯤ ꯇꯥꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯌꯥꯏꯐꯔꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯇꯣꯛꯑꯣ, ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯅꯨ꯫ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯏꯕꯥꯅꯤ ꯄꯨꯟꯅ ꯑꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯔꯨꯔꯁꯤ." ꯑꯁꯨꯝꯅ ꯌꯥꯏꯐꯔꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯥꯏꯐꯔꯦꯜ ꯅꯨꯄꯤ ꯆꯦꯜꯂꯛꯏ ꯇꯥꯕꯗ ꯈꯨꯟꯒꯤ ꯃꯤ ꯄꯨꯝꯕ ꯉꯛꯇꯨꯅ ꯃꯧ ꯌꯦꯡꯕ ꯂꯥꯛꯅꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯃꯧꯒꯤ ꯐꯤꯖꯣꯜꯗ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯔꯤ꯫
Yaipharelna nupi adu khara thapa khundagini mama mapana inthoklai haiduna wari pumba sem saduna lisilami aduna makhata na pau khanaba wa dusu samsinkhri mabokti yamna harauri mana hinglingai masugi luhongba mahak uba phanglagani asumna nupi mayumna mafam amada oiduna numitumaktada numidang aduda Yaipharelga Lairembi aduga luhongli kanasu Lairembi adubu mastak khangdri mahaki maming leihau haiduna pumnamakna samjinkhri asumna Yaipharel luhongbu loisingkhri luhongbu loiraba matungda imungi thabak pumba Lairembi leihauna mahut sinkhri maboksu makoi ani changduna seba tawi Lairembi aduna hek chakum changkhiba numittagi Yaipharel tauruba thabak khudingmakta mai pakli thabak taubuda mamai chumba maramna makhoigi imong asi nongmagi chawkhalakpa asum helai maboksu makhoi ani changdana hotnabadagi asibagi khayatagi kalami ka hena phaba natramaksu hanadawna chaisu amaga chatpa phawbagi adu ngamsilai asumna makhoigi imong asi yamna harauta yamna nungai yaifaba imong amada panki